ꯅꯨꯡꯁꯥꯁꯨ ꯀꯥꯂꯦꯟ ꯑꯣꯏꯈꯠꯂꯛꯑꯕ꯭ꯔꯥ ꯀꯩꯅꯣ ꯀꯟꯅ ꯍꯦꯛ ꯁꯥꯒꯠꯂꯛꯑꯦ ꯑꯋꯣꯏꯕ ꯈꯔꯒ ꯃꯝꯃꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯣꯛꯇꯕ ꯀꯤꯕ ꯇꯧꯔꯤꯕ ꯑꯁꯦꯡꯕ ꯑꯁ ꯏꯅꯝꯗꯥꯗꯣ ꯌꯥꯝ ꯊꯨꯅ ꯌꯧꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯕ ꯆꯥꯛꯁꯨ ꯊꯣꯡꯉꯝꯈꯤꯔꯣꯏ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯀꯥꯏꯅ ꯂꯥꯎꯁꯤꯗ ꯀꯗꯥꯏꯗꯅꯣ ꯅꯪ ꯄꯥꯛꯊꯔ ꯆꯠꯀꯦ ꯇꯧꯔꯤꯗꯣ ꯊꯕꯛ ꯆꯧꯒꯦ ꯇꯧꯅꯦ ꯀꯔꯤ ꯊꯕꯛ ꯀꯩ ꯑꯩ ꯊꯕꯛ ꯆꯠꯂꯨꯒꯦ ꯊꯦꯡꯉꯦ ꯀꯔꯤ ꯊꯕꯛꯅꯣꯕ ꯆꯠꯇꯣꯏꯕꯣ ꯂꯩꯌꯦ ꯊꯕꯛꯅꯦ ꯏꯃꯥꯟꯅꯕꯁꯤꯡ ꯉꯥꯏ ꯂꯩꯔꯕꯅꯦ ꯑꯗ ꯅꯃꯥꯟꯅꯕ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯔꯣ ꯀꯣꯏꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕꯒ ꯆꯥꯛꯀꯣꯊꯣꯛꯑꯒꯦ ꯇꯧꯅꯦ ꯑꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯝꯃ ꯑꯗꯨꯒ ꯆꯠꯂꯣ ꯅꯪ ꯆꯠꯇꯣꯏꯔꯣ ꯑꯦꯔꯥ ꯕꯥꯖꯤ ꯀꯗꯥꯏꯅꯣꯗ ꯕꯥꯖꯤ ꯑꯩꯈꯣꯏꯅꯤ ꯈꯛ ꯂꯩꯕꯗ ꯕꯥꯖꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯀꯩꯗꯧ ꯂꯩ ꯀꯩꯅꯣ ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯁꯨ ꯃꯃꯥꯡ ꯍꯞꯇꯥꯗ ꯑꯩꯅ ꯑꯃꯨꯔꯛ ꯊꯣꯡꯕꯤꯔꯗꯤ ꯌꯥꯔꯕꯅꯤ ꯅꯪꯕꯣ ꯕꯥꯖꯤ ꯑꯩꯅ ꯑꯗꯨꯝ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯕꯁꯤꯗꯅꯦ 6ꯅꯤ ꯑꯩꯅ ꯊꯣꯡꯉꯝꯅꯤ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯕꯥꯖꯤꯁꯨ ꯊꯣꯡꯕ ꯌꯥꯏ ꯀꯩꯅꯣ ꯑꯣ ꯅꯣꯡ ꯐꯥꯗꯣꯛꯇꯨꯅꯦ ꯍꯥꯏꯔꯤꯁꯦ ꯃꯃꯥꯡ ꯍꯞꯇꯥꯗ ꯊꯣꯡꯈ꯭ꯔꯦ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯩꯅ ꯊꯣꯡꯒꯅꯤ ꯆꯠꯂꯣ ꯑꯁ ꯌꯥꯔꯣꯏꯗ ꯂꯣꯏꯅ ꯐꯨꯠꯂꯒ ꯊꯝꯃꯝꯅꯦ ꯆꯠꯂꯣ ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯌꯥꯏ ꯀꯩꯅꯣ ꯕꯥꯖꯤꯅ ꯊꯣꯡꯕ ꯑꯗꯨꯝ ꯉꯥꯡꯅꯔ ꯂꯩ ꯇꯜꯂꯦ ꯍꯣꯏ ꯕꯥꯖꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯉꯥꯡꯒ ꯃꯥꯟꯅꯔꯤꯁꯤ ꯇꯟꯗ꯭ꯔꯣ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯄꯥ ꯏꯆꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯅꯈꯤꯁꯦ ꯍꯥꯏꯕꯅꯣ ꯑꯩ ꯉꯥꯡꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯣꯡꯉꯨ ꯀꯩꯅꯣ ꯕꯥꯖꯤꯅ ꯉꯥꯡꯅꯖꯕꯅꯦ ꯑꯩꯗꯤ ꯉꯥꯡꯅꯗꯕ ꯀꯨꯏꯔꯦꯅ ꯑꯉꯥꯡꯒ ꯑꯗꯨꯝ ꯃꯥꯟꯅꯩ ꯇꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯦ ꯅꯄꯥꯅ ꯊꯣꯡꯕꯁꯦ ꯆꯥꯒꯦ ꯍꯥꯏꯁꯤꯅꯦ ꯅꯪꯅ ꯄꯤꯖꯕꯤꯉꯩꯗꯒꯤ ꯑꯩꯅ ꯊꯣꯡꯗ꯭ꯔ ꯅꯪꯁꯦ ꯀꯌꯥꯔꯛꯅꯣ ꯄꯤꯖꯔꯛꯈ꯭ꯔꯕꯅꯤꯀꯣ ꯅꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯔꯕ ꯆꯍꯤ ꯃꯇꯥꯡꯁꯤ ꯌꯧꯔꯕꯅꯤ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯆꯥꯛ ꯊꯣꯡꯕꯁꯨ ꯆꯠꯂꯣ ꯑꯁ ꯕꯥꯖꯤ ꯇꯜꯂꯦ ꯍꯣꯏꯕ ꯁꯨꯝ ꯉꯥꯡꯅꯩ ꯉꯔꯥꯡꯁꯨ ꯑꯩꯅ ꯊꯣꯡꯕꯤꯔꯤꯗꯅ ꯑꯗꯨꯅ ꯕꯥꯖꯤ ꯑꯃꯨꯛ ꯊꯣꯡꯉꯛꯑꯕ ꯌꯥꯔꯦ ꯍꯟꯗꯛ ꯍꯞꯇꯥꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯅꯦ ꯅꯃꯥ ꯇꯨꯝꯕꯩ ꯄꯣꯔꯛꯑꯒꯦ ꯆꯥꯛ ꯌꯥꯝ ꯉꯥꯡꯅꯔꯕꯅꯤ ꯏꯃꯥ ꯇꯨꯃꯤꯒ ꯍꯟꯅꯨꯊꯪꯒꯤꯗꯤ ꯏꯀꯥꯏꯗꯕ꯭ꯔꯣ ꯑꯗꯨꯕꯣ ꯀꯔꯤ ꯋꯥꯈꯜ ꯑꯗꯨꯕꯣ ꯅꯆꯥ ꯅꯃꯧꯒꯤ ꯁꯤꯗꯩꯗ ꯁꯦꯕꯥ ꯇꯧꯍꯟꯗꯅ ꯅꯆꯥ ꯅꯃꯧꯒꯤ ꯁꯦꯕꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯕ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯒꯦ ꯀꯥꯏ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣꯕ ꯅꯨꯄꯤ ꯊꯤꯔꯛꯑꯣꯅ ꯅꯪꯗꯤ ꯍꯣꯏ ꯅꯪ ꯍꯧꯖꯤꯛ ꯄꯥꯈꯠꯂꯦ ꯅꯪꯒꯤ ꯃꯇꯥꯡ ꯈꯔ ꯋꯥꯠꯂꯤ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯨꯄꯤꯁꯤ ꯌꯥꯝ ꯉꯟꯅ ꯊꯤꯔꯛꯄꯗꯒꯤꯀꯣ ꯅꯃꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯃꯤꯅ ꯌꯥꯝ ꯉꯟꯅ ꯊꯤꯔꯛꯄ ꯍꯧꯖꯤꯛ ꯄꯥꯈꯪ ꯌꯛ ꯂꯥꯎꯔꯤꯕ ꯍꯅꯨꯊꯪꯁꯤꯗ ꯏꯀꯥꯏꯀꯣ ꯕꯥꯖꯤ ꯑꯗꯨꯅ ꯑꯩ ꯊꯤꯔ ꯃꯇꯨꯡꯗ ꯇꯞꯅ ꯊꯤꯒꯗꯧꯅꯤꯀꯣ ꯇꯧꯌꯣ ꯑꯩꯈꯣꯏꯅ ꯁꯦꯠ ꯆꯥꯒꯗꯕ ꯐꯤꯔꯣꯟꯁꯤ ꯃꯥꯅ ꯁꯦꯠꯆꯜꯂ ꯇꯧꯌꯣ ꯍꯅꯨꯊꯪꯁꯤꯗꯤ ꯏꯀꯥꯏꯗ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯗ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯄꯥꯈꯪ ꯃꯆꯥꯅꯦꯅ ꯋꯥꯈꯜꯁꯤꯗ ꯈꯟꯖꯔꯤꯕꯅꯤꯀꯣ ꯁꯤꯒꯨꯝꯕꯁꯦ ꯆꯦꯠꯇ꯭ꯔꯒꯅ ꯅꯃꯥ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯗꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝꯒꯤ ꯇꯥꯅꯤꯡꯗꯁꯨ ꯆꯥꯛꯇ ꯊꯣꯡꯉꯁꯨ ꯑꯩ ꯆꯠꯂꯒꯦ ꯆꯪꯉꯨ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯆꯥꯎꯕ ꯍꯦꯜꯂꯦ ꯀꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯐꯔꯦ ꯅꯄꯥꯗꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯁꯤ ꯅꯪꯗꯤ ꯆꯪꯉꯣꯗꯤ ꯆꯪꯉꯨꯅꯦ ꯆꯪꯉꯨ ꯅꯃꯥ ꯂꯥꯛꯀꯥꯟꯗꯅꯦ ꯅꯃꯥ ꯂꯥꯛꯀꯥꯟꯗ ꯅꯪ ꯊꯣꯡꯉꯣꯏꯗꯧꯔꯤꯃꯤꯀꯣ ꯅꯃꯥꯅ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯌꯥꯝ ꯆꯪꯉꯣ ꯍꯋꯥꯏꯒ ꯇꯤꯡꯉꯒ ꯊꯝꯃꯝꯅꯦ ꯎꯇꯤ ꯆꯥꯁꯤꯕꯣ The next day. ꯄꯥꯅꯦꯟ ꯇꯧꯔꯤꯁꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕꯁꯤ ꯁꯤꯒꯨꯝꯕꯗꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯁꯨꯝ ꯊꯣꯛꯑ ꯂꯩꯔꯕꯅꯦꯕ ꯑꯩꯉꯣꯟꯗ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨꯀꯣ ꯁꯣꯛ ꯌꯥꯝꯅ ꯈꯪꯉꯣꯏꯗꯕ ꯅꯨꯡꯉꯥꯏꯇꯕ ꯏꯄꯥꯁꯤꯗꯤ ꯀꯔꯝꯕ ꯃꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯆꯪꯉꯨ ꯅꯌꯨꯝꯃꯛꯅꯦ ꯈꯜꯂꯣꯏꯕ ꯅꯌꯨꯝꯃꯛꯅꯦ ꯃꯥꯅꯤ ꯀꯩꯅꯣ ꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯅꯣ ꯂꯩꯒꯗꯣꯏꯁꯦ ꯆꯪꯉꯨꯁꯦ ꯁꯤ ꯁꯤꯕꯨꯡꯉꯣ ꯃꯤ ꯂꯥꯏꯁꯦ ꯁꯨꯝꯆꯠꯀ ꯄꯥꯏꯗ꯭ꯔꯣ ꯃꯅꯤꯡ ꯅꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯕꯨ ꯅꯥꯕ ꯃꯩꯆꯥ ꯆꯥꯗꯦꯗ ꯃꯤ ꯂꯥꯛꯏ ꯈꯣꯠꯂꯤꯁꯦ ꯁꯨꯝꯖꯤꯠ ꯈꯔ ꯍꯦꯛꯇ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯂꯩꯔꯀꯥꯟꯗ ꯅꯪ ꯂꯩꯔꯀꯥꯟꯗꯕꯨꯗꯤ ꯇꯧꯔꯛꯑꯅꯤꯗꯅ ꯀꯩꯅꯣꯅꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯣ ꯁꯤꯔ ꯅꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯑꯃ ꯃꯄꯥ ꯐꯨꯏ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯁꯨ ꯍꯥꯏꯔꯨꯅꯨ ꯃꯤ ꯁꯤꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯃꯁꯤ ꯑꯉꯥꯡꯗꯤ ꯀꯌꯥꯗꯅꯣ ꯅꯃꯥ ꯊꯣꯡꯕꯤ ꯂꯥꯏꯁꯦ ꯈꯣꯏꯔꯝꯃꯨꯅꯦ ꯅꯪꯕꯣ ꯁꯨꯝꯖꯤꯠꯀꯥꯗꯨꯗ ꯈꯣꯏꯔꯝꯃꯨ ꯏꯃꯥꯗ ꯈꯣꯏꯔꯝꯕꯁꯦ ꯀꯔꯤꯅꯣ ꯄꯥꯝꯅ ꯇꯧꯔꯤꯁꯤ ꯈꯣꯏꯔꯝꯃꯨꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯤ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯒ ꯈꯣꯏꯔꯝꯃꯨꯅꯤ ꯏꯃꯥꯗ Preparation. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯦ ꯅꯃꯥ ꯂꯥꯛꯑꯕꯅꯤꯅꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯣ ꯍꯣꯔꯦꯟ ꯊꯣꯡꯉ ꯆꯥꯅꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯀꯥꯗꯣ ꯅꯪꯒꯤ ꯑꯣꯏꯔꯝꯕꯗꯣ ꯅꯪ ꯇꯨꯝꯕꯗꯣ ꯑꯗꯨ ꯑꯩꯒꯤ ꯆꯦꯟꯖ ꯇꯧꯔꯅꯤ ꯑꯗꯨꯗ ꯑꯩ ꯂꯩꯔꯅꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯄꯠꯄ ꯀꯥꯁꯤ ꯅꯪ ꯂꯩꯒꯗꯕ ꯑꯩ ꯍꯅꯨꯊꯪ ꯁꯤ ꯅꯨꯄꯤꯁꯤ ꯉꯥꯎꯔꯤꯕ ꯍꯅꯨꯁꯤ ꯂꯥꯛꯏꯁꯤꯕꯣ ꯀꯩ ꯋꯥꯉꯥꯡ ꯑꯩꯉꯣꯟꯗ ꯐꯨꯏꯕꯣ ꯇꯧꯒꯅꯤ ꯅꯪ ꯂꯥꯛꯑꯕꯅꯤ ꯅꯈꯨꯠ ꯄꯦꯅ ꯋꯥꯔꯛꯀꯗꯕꯅꯤ ꯅꯆꯥ ꯅꯨꯄꯥꯅꯤ ꯃꯁꯤ ꯍꯦꯛꯇ ꯐꯨꯕ ꯍꯧꯔꯁꯤꯔꯅꯦ ꯃꯁꯦ ꯑꯗꯨꯅꯤ ꯄꯥꯕꯨꯡ ꯍꯦꯟꯃꯜꯂꯦ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯇꯥꯎ ꯏꯕꯨꯡ ꯑꯇꯣꯝꯕ ꯁꯦ ꯅꯪ ꯌꯨꯝꯁꯤꯗ ꯀꯩꯅꯣ ꯂꯩꯀꯥꯏ ꯍꯥꯏꯔ ꯑꯩꯈꯣꯏ ꯃꯤ ꯀꯌా ꯄꯨꯟꯕ ꯎꯗꯦꯀꯣ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯇꯥꯔꯦ ꯏꯔꯩꯁꯨ ꯂꯩꯇ꯭ꯔꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ngasi nung nawar mo rin ngasi din nung aitra hayang ayung antase nang namagi anagi pong na pam laibam daw madulat sa laga nang haidok pa sim nang naman targa ahan naman yung tira ka nang atum sa lo nang papawagi pawon mo siya chato ay ma hayang nang gi kandu so ay na handu sa ko dudi adu gi kulang naman ni ko lore oh tumina tong na tama ngata
ให้มา ไอ้หนาที่สมุนเต้าอะดูนะตับตาดินังยุ่มฉันเลยไม่อร่อย โอ้โหอะดูนี่นั่นเด็ดอ่ะบ้าจีน่าลูกพี่เจล่ากันดีเป่าหันบัจเจมาซ่าน่ะซัดตระก็ขนาดน่ะซัดตัวดีเก็บอ่ะ ช่วยมีมามา Lại chứ lại sao biết nó mù ra mà. ให้มาเลยชาพี่นี่ เอ้ย เฮ้ เนี่ยวันทุกคนมาแต่ชื่อมึงมันกันจะบ้าแกขาดจะแล้วเดียวเจ Chị, bà. ไอ้น่ะ Bảo hồn được chấp bà gì. Màu cái dung nó chấp bà đi lùi đó nè. Lại sao biết rồi gặp phải. ไอ้ตัวคำเดียนั่งน่ะถูกป่ะไอ้อีซ่าตัวอะไรไม่นั่นเนี่ยอีซ่าจะอะไรไม่นั่นงำน่ะตัวก็ไอ้ตัวก็จัดกันแล้วมึงไอ้ยังจะก็อะดูสมชิดตัวรงงานเลยชะลอสั่งจะเอามา โอ้ย À, อีพวกว่าบ้าอีสังก็มาเกี่ยวกับ แกนเต้า ờ, แกนเต้าว่าก็อุดตาร์จะก็เส้นกันต้องในนายตัว ờ. Ai. Cái nuôi ngon thôi gì bộ. Con bảo nên rồi cứ đi ngay mình đã. Ấy cái cũng cắt càng thôi ai mình đã. Rồi đấy. The next morning. Ấy bộ. Anh mà con phun lên nè. Quay bỏ vào tàu đi chứ ơi. Tắt lên. Lộc ra. Nang gari lai berani. Gari aja coba tu. Wang kai bau ta. Horan ai lau balak biu hai ke tu ba. Hau cupu di kain tau dri. Horan wai tau kata ba. Cái nô nè, mà phẩm thôi live location thả ra mà cái bộ nó WhatsApp ta. Hospital một tập bukit piu hai cái tu này. Oh, wah, em nó ngay rồi. Nó xoay tới lâu cơ, ai live location thả ra mà cái ba. Oh, thằng mấy thằng. Oh no. Baba, anh chúng ta ra đây, nang bu. Ai chết tôi thằng bác sĩ à. 어제 밤 산들이 아, 나랑 이제 까리 이노 봐. 용두다네. 나마이 나가 먹었더니 돈나 살아가네. 하잖아네. 와도 이래 자는 강나라 뭐. 로션나라 뭐. 아두고 나오고. Hoài. 너 이제 짜가짜가 강나더나. 해마. 낭나 따다이다더나 까나 또 우리 집에 거기 더 먹시 봐. Hoài, chết kì. Cái nắm này tí này. Đi nuôi với tổ tôi chú ăn là mà chúng ta hiểu được bây giờ. Bây giờ đây hè. Thế ra. Nó pa này ra. Thua con lạc trở này mà nói nè. Nhìn nghe bài tôi này. Yumsibu. Koi. Ini ibe tom bi khoi gi. cái nào biết rồi Ấy chứ. Tăng ai phát na. 이거 들어 가서 Yani. 손다 내가 지금 해라 헤드가 Ấy chứ. Itom ta sulak sari. iya tadi ke suka kali dia Ini ibe tom bido. Somgi. Ima oi bido ra. Aku yumda. Aku kenona hai tare. Ahan masen so yana ja boy no boy. Ado ai che sum chatna bi gi matungin na ngang ani ahal ani do masa na hek yana ja dana ai ngon da hek nam phu da dum li taw bi si da chat lo ne khai di ai chu lai kai ahal mani hek khom jaru bani hek yaratri tati hek chai bi re ado pau si chu hai do bani na yam nungai re ado ai na ngasai dai wari sa jari se ima da ki kana oi bi do ina 이제 마기 낭기는 이마 아기는 누비 얌파버네 마세 마기 파바 하고 ngasi세 낭 탈이시니 라만 겁나봐 아기 난다 oi ma